United States na Pfizer gi vaccine emergency da sinabada ayaba PAO-CHE. United States ki regulator oiriba Food and Drug Administration FDA na pharmaceutical company Pfizer amasung makhoi gi German partner BioNTech na puthokpa COVID-19 laina ngakthokna ba vaccine emergency da sinana bagi damak ayaba PAO-CHE. Masiga iroina na laisat asida khwaidagi phibam sokliba leibak sida pung kharagi matungda vaccine kapthokpagi thabak hauragani hai. US da mioi lakh ani ga lising mawdra mari gi mathakta hatkhraba laina asi thengna bagi damakta FDA na cha da mawdra manga gi chang da virus tagi ngak thokpa ngami hairiba vaccine asigi EAU haibadi emergency use authorization issue tawkhre. Approval hek pibaga President Donald Trump na ngasi aikhoi gi leibak asida miracle ama thokle. ꯑꯩꯈꯣꯏꯅ ꯁꯨꯞꯅꯇꯒꯤ ꯊꯥ 8ꯒꯤ ꯃꯅꯨꯡꯗ ꯑꯐꯕ ꯑꯃꯁꯨꯡ ꯇꯦꯛꯇ ꯀꯥꯏꯗꯕ ꯚꯦꯛꯁꯤꯟ ꯑꯃ ꯄꯤꯕ ꯉꯝꯂꯦ꯫ ꯃꯁꯤ ꯏꯇꯤꯍꯥꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯁꯥꯏꯟꯁꯀꯤ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯤ꯫ ꯃꯁꯤꯅ ꯃꯤ ꯃꯤꯂꯤꯌꯟ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯑꯃꯁꯨꯡ ꯂꯥꯏꯆꯠ ꯑꯁꯤ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯂꯣꯏꯁꯤꯟꯕ ꯉꯝꯂꯒꯅꯤ꯫ FDAꯅ Pfizer vaccine approve ꯇꯧꯕ ꯑꯁꯤꯗ ꯑꯩꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯕ ꯄꯣꯛꯏ ꯍꯥꯏꯈꯤ꯫ Pfizer ge vaccine approve tawriba si paksana mang takhanba amasung US amadi atei leibak kayada imung kayada awaba tahaliba laisat asi thengnabada maruoiba mai pakpa amani haina FDA gi commissioner Stephen M Hanna phongdoki. Maraksida Mexico City degi phangba paw amada Mexican sarkar gi medical safety commissioner su Pfizer gi vaccine asi emergency da sinana ba approve tawkhre hairi. Assistant Health Secretary Hugo Lopez Gatel na phongdokiba matungina vaccine asi dose ani kapthokadaba maramna mi lakh amaga lising kun manga da kapa konana bagi damakta dose lakh ani ga lising yankhai phanglagani hairi. Vaccine asi ahan bagi oina health worker sing da kapthokani masi mathang seol dagi hogani haina thajari haina Lopez na haiki. Aduga toppa pawmana China na puthokpa COVID-19 gi vaccine Egypt ta thungba houkhre. Iran da COVID-19 naba mi gi masing haukiba pungkun mari gi manungda anauba lising maapan ga chawnga mawdra mari thengladuna punna lakh amaga lising mawdra ni thoi ga chatruk tarani thoi shukhre. Maraksida Egypta laisat si thengnabada mateng pangna ba China na puthokpa vaccine gi ahan ba base sawal se numit kya thengbada thumkhre. Iran da COVID-19 na mi naba thengnare haina November 8 da lauthokhiba numitagi hojik phawbagi manungda nungtigi thengnaba naba mi gi masing lising tara gi makhada hantharakpa handaki asina ahan bani. Middle East da coronavirus laisat na khwaidagi hena soan balaibak asida hojik phawda mi lising yankhai ma thoiga chatret kunipan sikhre. Irai amasung sagol se numit ki marakta nauna mioi chani ga kunthani thoi sikhi haina Health and Medical Education Ministry gi spokeswoman Sima Sadat Larina press briefing amada phongdoki. Mioi lakh tare ke lising marphu teret ke chanipan yankhai humdoi naba phaduna hospital dagi discharge tawkhre. Mioi lising manga ga chatret humpu aruba phibam da hojik phawba leiri haina mahak na panki. Marak sida Egypt ta China na puthokpa COVID-19 gi vaccine thungba hokhibaga loinana numit asi historic oiba numit amani haina leibak sigi health minister Hala Zayed na phongdokre. China gi anoba vaccine asi political leadership ki yathang hek phangbaga citizen singda lem na phangani haina sagol se numita Cairo International Airport ta press conference amada mahak na phongdoki. Vaccine thunglaba si China ga Arab leibak singa gi marakta leiba achetpa mari awanungai saruk yaminaba amasung thabak tawminaba gi pramani haina Egypta China gi ambassador oiriba Liao Liqiang na phongdoki. Egypt sawol se numit ki numidang athengbada COVID-19 na naba mioi anoba chamri ga nifumanga thengladuna leibak sida coronavirus na naba mi punna lakh amaga lising kun ga chamaga kuntha teret shukre. Makhogi maraktagi lising taruk ka chanipan yankhai mari sikhre amasung lakh amaga sungna lising mari ga chani marphuma thoi naba phakre. Turkey gi health ministry na irai numita nauna mioi lising kunthani thoi ga chamaga sungna taruk layong utuna naba mioi lising manga ga chatruk sungna taret yauna COVID-19 na aduna leibak sida leina asina naba mi gi masing punna lakh amaga lising humdra nipan ga chatruk humdra humdoi shure haina phongdokhi. Aduga topa pawmana Center gi Special Assistance OINA Manipur gi lupa koti chama pirakle. Center na nong lauthokhiba Special Assistance to State for Capital Expenditure da Tamil Nadu yauna state kuntare na khudong chaba phangkhre. Masigi manungda ahan be installment da Manipur gi oina punba lupa koti chani approve tawbugi manungda lupa koti chama gi capital expenditure gi Special Assistance oina phangkhre. India government ki finance ministry na Atmanirbhar Bharat package ki sarugama oina sehi sigi October 12 thoida capital expenditure ki special assistance ki senphamadu lauthokibani. COVID-19 na maram oiraga tax revenue da masak thokna khomjin bangam dabadagi sel thungi awaba nanglaba state singda mateng pangna bagi damak scheme asi lauthokibani. Scheme asina state ki sel thungi phibam phagat hannaba pandam thamli. Capital expenditure asina state amagi economy gi productive capacity adu phagat hanba ngamgani.
Maduna maram oiraga economic growth ta hen phibam phagat han bangam gani maram maduna government na sel thumgi awaba mayok narabasu state singi capital expenditure da akhana ba mateng asi pi bani scheme masi hodok pada state khuding maktagi masi aphaba mani haina thagat pa phongdok narakhi hojik phawbuda state ki capital expenditure ki proposal asigi lupa koti lising ma panga chanipan mogdra ma panga dasmik taruk ama state singda pithok na ba approve tawkhre lupa koti lising mari ga chamapan kuntha ma pan state singda first installment oina thadokre capital expenditure asi economy ki tongan ba sector khaidok tuna pigadamani madugi manungda health rural development water supply irrigation power transport education amasung urban development ni scheme asi saruk ahum thokna khaidokpaga loinana ahan ba sarukta awang nongpok state singda capital expenditure oina lupa koti sani mateng pangli madugi manungda manipur arunachal pradesh meghalaya mizoram nagaland sikkim amasung tripura gi oina lupa koti sani approve tawki Assam gi oina di scheme asigi makhada missing yamna leiba maramna lupa koti chambri gi yankhai approve tawki scheme asigi part 3 da scheme asigi makhada lupa koti lising ani rom state khuding gi oina yar mark tawduna thamlibani senpam asi phangge hairabadi reform gi matungina yamdrabada apunba reform mari gi manungda ahum pangthokpa mathau tai hiramasi matangda ministry of finance na sahi asigi me tara tareta state singda chithi iduna khangan khiba laikre mari suba reform di one nation one ration card ni haina lauri Panbayai center na piriba capital expenditure ki special assistance asida missing amasung pak saubugi matungina Uttar Pradesh kina apun balupa koti lising amaga samnga sungna ama approve tawbugi manungda lupa koti satret ka yankhai thadokre masigi matungda Bihar gina lupa koti sanipan nifum doi approve tawbugi manungda lupa koti chamri ga kunma thoi thadokre awang nongpoki state singi oina di Assam gi lupa koti chamri ga yankhai approve tawbugi manungda lupa koti sani ga kunma release tawkre lemhauriba wang nongpok ki state singna lupa koti sani approve tawbada lupa koti chama release tawkhre aduga top paw mana Mary Komna eigi thounagi hourakfamni bala sauthok chaba haibadu leitraga su sanaroi ama oina amukta oikhidriba matauda mai pakpa tanba ngamlibi boxing legend Mary Komna eigi thounagi hourakfamni haina India gi nupi star footballer ngangom bala devi na phongdokli Europe की top flight league amada professional football sanaba India की ahan banupi footballer oiribi balana tarulak world champion oiribi amasung Olympic bronze medalist Mary Kom ga in 2014 Asian Games ta wari watai tawkhibagi matangda AIFF TV gi chat amada phongdorki balana hai Mary Kom na mahaki thauna ki achouba hourakpham amani mahakna pungning nusiningai oiraba phibam sing amasung mahaki honaba kanba matauda hourakhi Mahakna record kya thugai ki mahakna mama ama oiraba phawbuda makha tana record sing thugai ki amasung leibak asigi demakta mingset sing puraki balana AIFF TV da hai makhoine Asian Games 2014 da Mary Kom ga wari watai taunaki amasung mahaki train tawbugi matau yengki mahak yamna maruk mapang oibagi matau leiba mioi amani amasung makhoi gi games manungda mahakna makhoi bu ngaklo pibiki handakta balana Scottish Women's Premier League da Rangers FC gi damak mahaki ahan ba goal sanki Mahaki timna Motherwell FC bu 9-0 da maithiba pikhiba match da mahaki goal adu sanki mahakna sahi asigi January thada Rangers ka thatara nipan yoiba contract ama sign taunaki mahakna hai goal adu sankhaba matungda mioi kyana mahakpu yaifa mangal pibiki amasung mioi kyana madugi matangda wari sanaki amasung madugi matangda ibiki maduda mahakpu yamna chauthokchaba pokhanki madugi matungda mahakpu AFC Player of the Week kidamak nominate tawraki amasung masak nairaba sanaroi singi lista mahaki ming yaurokpa ubada mahakna nungaiba pokchaki mipum khudimangna makhoibu makha sogat haningi masina makhoina tungda leibak sigi hena chawba mingchat sing leptana tana bo honabada pungning changba ngamgani masagi chahi kuntha surabi balabu AFC International Player of the Week kidamak Iran gi Sardar Azmon Korea Republic ki Son Heung Min amasung Japanese icon Saki Kumayai Gumba star sanaroi singi marakta nominee ama oina panki mahakna makhata na hai ahan boina Rangers ta mahaki trial pi khraba matungda mahakna India da halaktuna leibak sigi sanaroi khudimakta thauna hapningki international oina sanaba pamliba India gi nupi macha khudimak amasung sahi nauriba sanaroi pumbada thauna ama hapa mahakna pamki masi mahaki pukningda matam punamakta lengdana laiki amasung pitch ta mahakna khong hek thangjinba khudimakta madu mahaki pukningda chetna thamki mahakna hai All India Football Federation na phangankhiba international exposure na mahaki development ta maru oiba role ama lauki balana hai AIFF na international exposure tour kaya makhoida pibiki European team singa sanabagi experience yamna hena mahakna tanki amasung mahakna makhoiga lamba taunaba ngami haiba bhab taki
अरोइबदा पाउबिलाई न्यूज रीडर की वीडियो यंगबिरिबा खुदिंगमक पुथागतचरी